Parliament tongan-tonganba state के MP singna Manipur की issue khollao laorakpana Palliba Bjp Leingak the pressure Lakpani haina Lok Sabha की MP Dr Angomcha Bimol ko jimna phongdokhre ngarang kaisampata leiba mahaki yumda pangthokpa paugi mifam amada Dr Angomcha Bimol ko jimna haikibada handak sathakiba parliament ke session da mahak basana angamba thakta Manipur की issue nupi angang singi mathakta sathaba crime kya gi matangda parliament ke manung amasung mapanda khollao kya lauke Parliament manungda hangbagi khudong saba phangkidraba wahang kya gi matangda wari sananaba Union Defense Minister gi appointment launaba honari haike hanak sathakiba Parliament mipamda lamdam masida tholiba irangna sokalaba lawmi singi matangda hangkiba wahang amadi paukhum yauna miyamda wafung kya thamke Irang sigi konana khai se 209.45 crore khai gare haireba sigi manungda agriculture ki khai disi 38.60 crore khai hai adu manungda sanction tawraga paisa amuk lok thokhibana 31.67 crores paisa je low grade ko sarkar kai thokre sanction tawduga si press na uta hangmam chatleba ko gi lomu walai bising de kaya phangab jan moida phangi mongsina kamai phangni no gaisi si aikoi miyam mi hudoi na ina hangzero question do official loina ko me minister request lakra Assam dagi Tripura dagi maitai lady se Manipur ga ise rohum jaina lokat panebo schedule tribe ta anbagi sumaina kan lak ba yaubra do mana na thairaga lakti haibaga samana rehudi state government na proposal thara kanda tawgadabani adu tawdoni na khome eba sidi an moina tawgadaba nate na ado hujik fawda adugi proposal lakti na khome so state tagi proposal lakti haile me ko sa koi susi khangya to state government na sigi proposal the thabam chang but central government is also remind to wam chang madu gene vai na question to is I the state na tharak te na ngai le budi other na so public to so machine inform to wam chang